Mayam Krumzari don't engage back news ne Raj Nongthombam MANUNG hariba 360-degree analysis of news and events the Mayam Mutar Nokchari. Manipur da hokiba tha ama hena tha amag numin mari ni bu fare hariba numit sing asida chatharli bakang lupi irang masig irang si lo sanub gidamakta maike animaktagi honaba amadi honadaban hena ungkhanabagi pausu myam adum tilainari adubu hariba kangluki irang si lo sanab honabasi yamna mathok tai lamdamasi dilariba lamdamasi state government Center ki government and also koi miyam hai patar nakal animaki miyam sing and also hari ba kanglu ki irang sidi yaw daba atop pa kanglu sing sigi suyam chawbar role lai every community na targe every government sing masida koi stakeholder sing hoidun edu bo hari ba stakeholder sing asina magi law daba role sing asi matik chana lawri bra hari ba violence of ethnic violence loisana bu hona bada loinana Manipur kannab gi dam Manipur si any form of separate administration Manipur kai bi abagi Madu government do OBI geography do OBI kai bi abagi othok lak pa miyam da mi pai ba lai miyam si masi lehandan gi damakta hui end violent lotion si amadi save Manipur kansi habagi wakal onduni hari wafum si amna prevalent ori ba hoji Manipur miyam de am kanna phong sangna wakal khanari ba du ga nungai ta ba faunari ba wafum am kone hari ba wafum si matang se da khanane nok dam tang se back news ki